Saudi Arabia laiba US Embassy ki staffsing khudakta chatkinaba US na yathang pikre Iran ki drone strike ta sikiba US ki lanmi tare sukre CENTCOM Iran Israel amasung Middle East laiba US Embassy sing da leptana landa chatharakpadagi jakshin tharong lokhotpa oina Saudi Arabia laiba US Embassy ki staffsing khudakta mafam adu thadoktuna chatkinaba US lengang na yathang pikre US ki State Department kitna Saudi Arabia laiba US Embassy ki staff sing adu khudong thiba wangkhalakpa yabagi oithokpa laibana non emergency da laiba US government employee amasung makhoi imung manung sing khudakta Saudi Arabia thadongna ba akanba yathang pikibani US State Department na thadorokpa warol amada lenga kya khanaba waref amana chekshin tharang lokhatpagi pandamda amasung US citizen amadi diplomatic staff sing khudong thiba nangdanaba mafam adu thadoktuna chatkinaba phongdokhibani haiki US na laiba adugi Meeoi sing khudong thiba mayoknadanabagi pandamda lokhalakpa khongthangi saruk ama oina Saudi Arabia da lairiba makhoi nan essential personnel sing masing hanthanaba wafam su phongdokhi Saudi Arabia da laiba US Embassy da Iran laman khumbagi landa chathabada laiba adugi Al Kharja province da Meeoi ani sikre amasung taragani thoina so open nangkhre mamang thagi kungani panda Israel amasung US na Iran da landa chathaduna hanagi supreme leader Ayatollah Ali Khamenei hatkraba matungda madugi paukhum piba oina United States ki base sing amasung Israel da akanba mawngda landa chathaduna chauna amangata thoan khrabani Nakal amaramda February 19 gilanda gi paukhum piba oina Iran Kuwait amasung Saudi Arabia da laiba US base da drone gilanda chathakibada US lanmi taruk sikhibaga loinana amana sokhiba adu asokpana maram oiduna sikre haina Associate Press nam phongdorakre Iran gilana maram oiraga petrol liter amada lupa 180 dagi na 150 fawba pirakpa yana leire Iran gilana maram oiraga petrol liter amada lupa 180 dagi na 150 fawba pirakpa yana leire haina report amana phongdorakli Karigumba Iran ki khwaidagi thau thokpa mafam ama oiriba Kurg Island US na lausin khrabadi thau gilanon itiki lamda US ki control makhada lairakpasu yai President Donald Trump na Iran gi Kurg Island lausin naba planning tawba hokre lana sina maram oiraga malim gi kaithel da petrol barrel amada dollar 180 rom pirakhibana maram oiraga India da su petrol liter amada lupa 180 dagi na 150 fawbagi manungda soidina yoraklagani hairi Iran gi lana Russia da di achoba kana piba haibadu oire report America amadi Israel laiba anina Iran da chathariba lana sina maram oiraga Russia gi oina di chauna kana ba pire masina maram oiraga Ukraine gi landa su Russia na matik mayai amuka hena puthok-tuna landa ba ngamlagani hairi Iran da thokliba lana sina maram oiraga Iran gi Hormuz Strait haina khangnariba samudra gi lambi thingjinkhibadagi malem gi laibak singna Iran dagi thau lairambadu India yauna Russia dagi oina thau lainaba honarakpadagi Russia da chauna kanaba oirakhibani hairi Rafale fighter jet India da saragani France ki maming lairaba fighter jet Rafale sabagi thabak India da su chatharagani haina phongdorakli report asigi matungina Rafale fighter jet India da sabagi thabak chathagadoriba asi France ki company Insol Aviation ga punna tawgani India ga pulaga tha amada Rafale fighter jet yamdrabada mari shanaba planning tawri hairi malemgi khwaidagi langi khulai leiba ani suba leibak India na oire malemgi khwaidagi langi khulai leiba ani suba leibak India na oire haina Stockholm International Peace Research Institute SIPRI na Global Arms Sales ki another report amagi matung ina phongdorakre India na Russia dagi langi khulai chada nifugani pan leiri aduga France dagi na chada kunga mari gi changda langi khulai sing leiri aduga chaliba chahi 2026 tana India na langi khulai leibi gi chang yamna hengalakre hairi UAE da leiriba Indian sing pakhanakre UAE da leiriba India macha sing Iran na missile amadi drone kapsilakpana maram oiraga kham thengna pakhanakre adubu hojik fawbagi oina di Israel na UAE da air defense system piduna ngaktokhanbana maram oiraga aso apan amadi misi mina yaudri UAE da India macha lak nifuga humdoi rom lei hairi CIA amadi Mossad ki mission Iran gi matangda Turkey na mai hauna sawrakre America amadi Israel anina mission Iran gi manungchana Iran da lancha chathana Kurd Irani militant sing sizinaduna Iran da nakal ahumdagi landana ba honare haiba pau tabadagi Turkey lengak mai hauna sawrakre hairi report asigi matungina US amadi Israel na Iran da attack chathadringai numit kharani gi mamangda Iran government ki mayok laiba Kurd militant sing gi group sing ga unaduna lana sida mateng pangsilakna ba honaki thawong asi US ki secret agency IA amadi Israel ki secret agent Mossad na thaurangki bani haina su report asina makhatari US amadi Israel ki commando sing na operation chathaduna Iran dagi uranium kilo 180 lokthokna ba thaurangkre US amadi Israel ki commando sing na operation chathaduna Iran dagi uranium kilo 180 lokthokna ba thaurangkre haina US ki investigation website
Axiosकी report amana phongdoragli. Report asigi matung ina Iran da hojik leire hainariba uranium gi chang asina achumba wafam ama oiragadi chayol amagi manungda Iran na nuclear gi khulai saba ngamlagani. Karigumba Iran na yamna lona thupna surung manungda thamliba uranium lauthoknaba US amadi Israel gi commando na honораklabadi amuka hena sathiba misi mina yawbalan ama soiduna oirakani. Loinana yamna luribadi Iran na karamba mafamda amadi kadaida uranium lotuna thamli haibasi US amadi Israel na chapchana khangmangamdri hairi. Assembly session hauba numita IM ga ZWF ka pung ani rom kapnakhre khunja ahukni yum kaising nongmai maru amasung bom mache na panduna akaya toy thokle. Mamang thagi marida Chief Minister Waikhem Chana luchingba Manipur gi anawba laingak wasak lawduna linglaba matung thangnaba numit February 5, 2026 ta taraganithoi suba Manipur Legislative Assembly gi taret suba mifam Governor A.K. Balana address tawduna hawdoklaga Speaker na Sainai Dainu adjourn tawrakraba matung ngasidagi amuh hana sitting taret laigadaba taret suba mifam gi makha taba session hawdringai gi mangoinana Anganba ayukta Government of India ga ceasefire tawnaduna peace talk chatharagliba Nscn IM ga Jalerung United Front ZWF ki cadre singa gi marakta Pungani rom akan mamong da kuthong na kre thodo sige matang da pauche sina phangba report na hai ngasi ayu angan ba pung manga khare helakpada None district ki nungba subdivision gi manung chanba nungba police station gi jurisdiction na koliba taudai jang khulda thodo asi thokhibani hairi thodok thokli ba mafam asi nungba PS tagi nongpoklom da kilometer 18 lom lapna leibani hairi adubu khangauda na ngasi ayu pung manga khare helakpa mapung fana nongandringai dagi hauna Laloluf anigi cadre singna onsenaduna khud thongna bhaurakpani nakal anigi marakta khuthongna badu ayupung tare tagadaba minute khara khaktamak walingai gi matam fawbada chathaki thodo duda laloluf anima ki cadre singna afaba makhal gi khuso kulai sing sijinnabadagi hendoktuna mapang kalaba bomb sing fawba sijinnaki hairi pausina makhata na haina kalani nakan mamongda khud thongna rakpada Bawanru wa school da leiba khunja ahum laiguilung gangmai gaithaurei gangmai amasung Duangailung kamai gi yum sing nongmai maru amasung bom mache na panduna akaya toi thokki hari adomoinamak thodo aduda khunja sing amasung yumda yokpa sa sing sokpa sibagi reporting asi numidang pung 10 tarakpa fawpada phangmangam khide adubu thodok thokraba matung na nungba police ki makok thongba police officer sing na luchingba team ama changsen duna gingsinki thodok thokfam da police personnel sing changsen badagi makata na nakalani gi marakta khuthongna bagi thodok thokkide adomoinamak nakalani makna khudong chaba mafam da makata na khuthongna na bagi sem saduna leiri haibagi report ti phangki Panba yabadi matam kharagi mamangdagi hauraduna None district ki nungba PS na konba tongan ba mafam kharada lalawluf ani sigi marakta onsinaduna khudthongna bagi thodok sing thokrabani aduga khunja singi maikaidagi su nakal animak na khud thongnagano haiba wafam fawbot phongdoktuna rally na chingba chatpa leikrabani ji ama fare police control room gi cherol amada ngarang security force na khurai thongam laikai degi soyam biki Elias Hitler Elias yang ba kungatabrit kauba pripak progi keder ama maha ki mayum degi fare haidi foreigner ama matam helaba visa pairam badegi airport ta fare police control room na ngasi thorak cherol amada tha sigi nipanda konu Mendi junior Kungataru kauba Ghana laibak ki Meeoi ama matam helaba visa pairam bagidamak Imphal airport gi fare hairi mangondagi pan card ama Aadhaar card ama mobile phone ama amasung Republic of Ghana gi passport ama recover tawre maki mathakta foreigners a ki mari lainaba section gi makhada na investigation chathanaba case ama register tawduna lokhale hairi Telangana water tank manungda nupi macha ahum siraga leiramle Telangana gi Kamredi district ta water tank manungda nupi macha ahum siraga leiramle police na nupi macha ahum asagi misi asida mapa chenarangmani haina thajabaga loinana thihumbagi thabak chathaba hokre hairi agency gi pauna phongdorakpada chahi 9 taret amasung manga surabi machin mana ahum asi ngasi ayu anganbada mapaga thokraba matungda yumda hanjilakidabani yumda hanjilaktabadagi imung manungi Meeoi singna miyam taktuna thihumbagi thabak chathaba horaki masagi matungda police na case ama register tawduna search operation chathaba hoki thihumbagi thabak chatharakpa da police na nupi macha sing asigi mapada chingnaba phawraki amasung anakpada leiba water tank sing da thihumbagi thabak chathabada nupi macha hom asigi hakchang phangkhibani makoisi mapana inthaduna hatpa oigani thajari Kenya gi ichaw da mang takpada natuna sikhiba migi masing nifugani thoi sukhrei hauji Kenya da paksana thokli baising ichaw si da mang takpa khaktana tana sikhiba migi masing puna nifugani thoi sukhrei haina phongdorakli Kenya da thokli baising ichaw se akan manong lai nungsina amana humduna purakhiba kan manong na maram oiraga thawalakibani ichaw sina maram oiraga Kenya gi city ayambada lairiba lambi ising thumjin khibadagi transport ki thabak thoram sing da suchawna yeda panthokpagi khudong chadaba kaya mayaknare
ꯏꯆꯥꯎ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯄ ꯌꯥꯅ ꯂꯩꯔꯤ꯫ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯅꯤꯌꯥ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯕ ꯉꯝꯅꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯌꯥꯎꯅ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯀꯦꯅꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯤꯂꯤꯌꯝ ꯔꯨꯇꯣꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯦꯅꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯅꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫